Good afternoon, Northeast Window Media Tabiriba mayam punamakpu taramna akchari ngasi Imphal da phongkiba naharol thodang pause gi editor gi ayaba lawjaraga pause asida phongkiba pausing pathokchari ahan badal local news sing pathokchari ST list gi AKT lokthokadabani haibadagi thoglakpa political gi khenaba wakhalona Manipur crisis thokpagi achoba maram amani Manipur da haukiba chahi listing anika kunhumdoi gi mi ahumdagi haurakhiba irang asi listing anika kunhumdoi gi January anida matamdugi and birena luchingba lenga ki cabinet mifam amada any cookie tribe AKT bu schedule tribe list gi lokthoknaba lokhiba warep aduna maram oiraga thoglakpa political gi oiva kenaba wakhalon aduna achoba maram amani haina thadau furuf ki human right activist Lala Thaduna Fungdorakli, Wafam Asi human right activist Lala Thaduna Fungdorapa Wafam Amada Yumfam Oiraduna. Ukrul Times na report Rakibani. Report Asigi Matung Ina AKT bu schedule tribe listagi Lautok Naba, Cabinet na Laukiba Wareb Adugi Mayokta, Kuki Gilairiba Tongan ba Civil Society Organization, CSO Kuki in P Manipur, Kuki Student Organization, KKL Kohar KWS Natana, India Gilengaka. Suspension of operation ki kuyek pinaduna leiriba Kuki militant organization Kuki national organization kayana kholau kaya laurakhe Nakal amaromda Thadau tribe ki apunba apex body ama oiriba Thadau Infi Manipur Thadau student association na AKT bu schedule tribe list gi lokthoknaba Manipur cabinet na lokhiba warip aduda saugatba phongdorakhi hiram asiga mari lenana Thadau amadi Kuki AKT group ani gi marakta yamna chauna political gi oiba mungnaba thokhanki AKT bu schedule tribe list gi lokthokpada yaningdaba kangbu singi maikai Manipur lengakna implementation of PAJI amadi battle wetland conservation law amasung eviction from reserve and protection forest autonomous district council ADC gi Mikhal matam hendok laba fawba pangthok triba asi atamna na pangthok tabani haibana chingba aranba propaganda kaya Manipulenga ki mayokta miyamna sandoke Asigi mathakta environmental luchingba lengakta Churachandpur gi MLA amata cabinet minister gi fam ama Tindok Kidaba Asina Churachandpur da leiriba miyamgi marakta achoba khoirang khoisaungnaba amasu thokanke Saikot Asigi manung chanbada leiriba Laisang Bilesta Yungliba Anglo Cookie War Centenary Memorial Welcome Post Mai Thadok Lambagi Thodok adugi matungda Saikot constituency gi manung chanbada leiva Waiku Lokta ahanba oina hinsagi oiba thodok wathok sing thokki Thodok asigi matung makha samtharaktuna Hanglep Asigi manung chanbada leiba torbung amadi kangbaida makhatana hingsagi oiba thodok kaya thoki hairiba thodok adu Hanglep constituency gi manung chanbada leiba AKT kanglup chanba miyamda natana sugi khuriyak pina duna leiriba KNO gi cadre kaya su saruk yaki Miyamna Husik Pamli Basi Karino Kanabagi Mahuta listing Anika Kuntaret election gi Kanabasi Nokning Ba Pawi Haina Fungdokre BJP Namato Lairabadi Assembly dissolve Toraga Anoba Mikhal Tengnaduna Chang Yengnasi Haina Congress na Fungdorakli Manipur da Chahi Ani Heliva Irang Asin Loishinba Ngamdabagi President Rule Langak Tamzilakiba Asi Loisindna Miyamna Pamliba Popular Government Tamnanaba Kanabagi Mahuta Listing Anika Kuntaret General Assembly Election Oina Kanabasi Nokning Bapawi BJP Namathona Lairabadi Assembly dissolve Tauduna Anoba Mikhal Tengnaduna Chang Yengnasi Haina Congress Party na BJP da Akanba Wafam Tamlagli Hiram Asigi Matangda Congress Pawan da Pangthokpa Paugi Mifam Amada Manipur Pradesh Congress Committee MPCC gi President Kaisam Megachandrana Makhatan Hai Hanagi Chief Minister Nong Thamba Birena Thamba Sanglen da Pangthokiba Thoram Amada listing Anika Kuntaret ki General Election da seat nifu makoina kaba ngamgani haikiba wafam adu Angang Machagi Wangangni Nokning Ba Fawi Hauzik Miyamna Wanaribasi Kokhanaba Hotnabagi Mahuta listing Anika Kuntaret election gi Khanaraga Ngangthorakliba wafam adu Miyamna Taning Lamgadra Haiba confirm tui Chahi Ani Hena Miyambo Awaba Kaya Mayok Nahaliba Miyoi kaya ama sikre yung kaya ama may thadok hankre leivak ngakpa ngamdaduna President Rule lengak
ꯊꯝꯖꯤꯜꯂꯛꯈ꯭ꯔꯕ ꯕꯤꯖꯦꯄꯤꯅ 2028ꯀꯤ ꯏꯂꯦꯛꯁꯟꯗ ꯁꯤꯠ 90 ꯀꯥꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯉꯥꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛꯅꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤ, ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯤ, ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯕꯁꯤ ꯀꯣꯛꯍꯟꯅꯕ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯇꯧꯕ ꯉꯝꯂꯤꯕꯒꯦ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯪꯂꯛꯂꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ? ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯇꯥꯏꯅꯔꯒ ꯌꯥꯒꯗ꯭ꯔꯥ? ꯏꯔꯥꯡ ꯑꯁꯤꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯕꯒꯤ ꯂꯩꯉꯥꯛ ꯂꯩꯇꯕꯒꯤ ꯋꯥ ꯉꯥꯛꯇꯅꯤ꯫ ꯁꯦꯟꯇꯔꯗꯁꯨ ꯕꯤꯖꯦꯄꯤꯅ ꯄꯥꯏꯔꯤꯕꯅꯤ, ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯀꯪꯒ꯭ꯔꯦꯁꯇ ꯇꯥꯏꯅꯔꯒ ꯂꯩꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯇꯔꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2028ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯕꯤꯖꯦꯄꯤꯒꯤ MLA ꯀꯦ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯤꯇꯥꯏꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯕꯤꯖꯦꯄꯤꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ MLA ꯀꯦ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯕꯤꯖꯦꯄꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀ ꯎꯅꯗꯨꯅ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯗꯥ ꯗꯦꯕꯤꯅ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ JP ꯅꯥꯗꯥꯒ ꯎꯅꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ BJP ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯀꯌా ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯀꯟꯗ꯭ꯌꯨꯁꯤꯚ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯁꯥꯒꯠꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯔꯥꯏꯕ ꯐꯤꯚꯝ ꯑꯃꯠꯇ ꯅꯠꯇꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯃꯤꯟꯅꯕꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯄꯥꯏꯕ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯃ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯉꯣꯄꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯏꯇꯨꯜꯒꯤ ꯍꯤꯌꯥꯡꯃꯨꯟꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 24ꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯄꯥꯔꯇꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯄꯥꯏꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯦꯁꯅꯦꯜ ꯑꯃ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 112 ꯒ꯭ꯔꯥꯝꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯒꯠꯂꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯆꯥꯎꯔꯥꯛꯅ ₹70,000 ꯔꯣꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯄꯥꯔꯇꯤ VDPꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯉꯣꯄꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯥꯔꯣꯜ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡ ꯄꯥꯊꯣꯛꯆꯔꯤ꯫ ꯄꯦꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯌꯥꯎꯈꯤꯗꯕꯗꯒꯤ ꯔꯥꯖꯅꯥꯊꯅ SCOꯒꯤ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠꯗ ꯈꯨꯠꯌꯦꯛ ꯄꯤꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯆꯥꯏꯅꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯄ꯭ꯔꯣꯚꯤꯟꯁ ꯁꯥꯟꯗꯣꯡꯗ ꯂꯩꯕ ꯀꯤꯡꯗꯥꯎꯗ ꯄꯥꯡꯊꯣꯛꯄ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯤꯐꯝꯅ ꯑꯄꯨꯟꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯈꯨꯠꯌꯦꯛ ꯄꯤꯕꯗ ꯄꯦꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯈꯨꯠꯌꯦꯛ ꯄꯤꯈꯤꯗ꯭ꯔꯦ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯂꯣꯀꯤꯁꯇꯥꯟꯗ ꯆꯠꯊꯕ ꯑꯦꯇꯦꯛꯁꯤꯡꯕꯨ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯒꯤ ꯄꯦꯍꯜꯒꯥꯝꯗ ꯃꯤꯆꯝ 13 ꯍꯥꯠꯈꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯄꯟꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫
ngarang defense minister na Pakistan bu khuladuna yumlo nabada leiriba leivak na thangnabada leiriba leivakta cross border terrorism saugatli haina maming pandana criticize toki masida sunatana atopa leimak kharanasu cross border terrorism bu foreign policy gi kulai oina sijinari haina charge toki makoi gi akuba wakalon amadi khudong sawa phangnabagidamak terrorism bu sponsor toba funding toba amadi logistic ki oiba mateng piba singda mamaida awafam da tagani haibasi soidrabani terrorist singi changza fampiriba makoi bu policy gi kulai oina sijinariba leivak singna double standard ki oiba thabak thoram asi lepkadabani maram aduna Shanghai Cooperation Organization hairiba leivak sing asibu condemn toba amadi criticize tobada maning hanfam thokte mahakna Pahalgam terror attack ki achoba thodang laukiba 𝗠𝗔𝗡𝗏𝗣𝗨 loop adubu mifamduda panki Axiom for International Space Station gi samnakre suklana mafam adu yauba India gi hanba oiri Group Captain Subansu Suklana India gi anisuba astronaut oina ngarang sundrangda yaukraba matung mafam aduda leiriba International Space Station gam hakna hokiba Axiom Mariga samnaduna station aduda yauba India gi hanba astronaut oire Axiom Space na organized toba private mission asina ngarang nungtil India gi pungsingda numidang wairong gi pung mari tarakpa matamda International Space Station ga samjinaba ngamkibane US ki Florida da leiva NASA gi Kennedy Space Center gi yumsagai sha numit ki matamda numit yungbada kafkhat kiba group member mari tongba Axiom Mari spacecraft aduna pung tara mari ki lambel ama pairaba matung mangjaunana space ta leiriba harmony adu module aduga samjina kivani Suklana pilot oikiva mission aduda saruk yariba astronaut sing adudi mission commander amasung hana NASA gi astronaut oiramlaba Peggy Whitson USA ESA astronaut Slavos Uznaski Wisniewski Pelen amadi pilot specialist Tibor Kabu Hungarini Makoina Space Station yauraba matungda pilot oikiva suklana mahaka loinariba astronaut singa yamna nungaiba lambel ama chatminaki haina miyamda namaskar tauraki mahakna phongdokkivada mahak Kongon amagi manungda leivaga manaki angang apikpa amana chatpa amasung chaba tumba adugumna mahaksu tumli hairi chayol ani hena space station da leiraga suklana food system and space nucleation gi matangda experiment kaya ama chathagadori mission asi India gi human space flight journey gi yamna kanaba ama oigadori Udhampurda security force na terrorist ama kaftuna hatkre Abu Samata Naxalite Nupi Kader Aniso Hadkre Jammu and Kashmir gi Udhampur district ki manung chana leiba Vasangarda security force singa nomai kapna bada terrorist ama hadkre amaromda Chhattisgarh gi Abu Samata security force ki makuta Naxalite ki Nupi Kader ani kapna bada sikre India gi Army White Knight Corps na mafum adugi chahi gi oina pangthopa Amarnath Yatra gi thoram chayol amata ngaisilaklaba matamda laukhatkiba section thorangi manung channa operation chathabada terrorist adubu hatkibani hairi intelligence ki pawgi matung inna Vasangarh gi ching amadi umangi oiba mafam aduda ti humbagi thabak chathabada terrorist adu nomaina kapnabada sikibani Police ki maikai digi mangjaunana border dagi changsilakpa militant mari rom mafam aduda lot tuna leire haibagi thajaba yaba pawpirake June 18 dagi haugadoriba Amarnath Yatra aduda chahi khudingi lining ba miyoi listing kaya ama laklibani adubo April 22 gi Pahalgam thodokna handaki oina yatra asida section thorangi thabak ka hena lehlakli Chhattisgarh gi Narayanpur district ki manung chana leiba Kaka Mehta police station da Abu Samad umangda ngarang numidang security force singi team amaga akanba mongda nongmai kapnabada Naxalite ki Nupi Kader ani sikivani haina police ki maikai digi phongdoragli district reserve guard amasung special task force ki apunba team amana chathakiba operation ni makoidagi instance rifle amaga medical supply sing fagatpa ngamkivani Aroibada international news sing pathukchari NATO gi maikai ki pirakhiba warning gi pakhumda China na makhoi gi lanmi sing mapangal henkat hankre North Atlantic Treaty Organization NATO gi General Secretary Mark Rutte na
China gi maikaidagi makoigi military sing paishinduna Ukraine ga lan thengnariba Russia gi damak mateng pangba horakpa yai haina pirakhiba warning adugi mayokta China na mai chak liba mafamda humai humjin bagombani hairaduna makoigi armed forces sing mikup na humsingna henba checking thorang lokhatkre China gi foreign ministry gi wangangloin 𝗍𝐄𝐰𝐬 Mark Rutte maral siraduna mahaki wafam aduna haujik leiriba malem gi unkhatnaba asi hengathanaba machak ama ohelle haikre Mark makha taraduna China gi masagi oiba military gi lokhatliba khongthang sing asi yengsilaga NATO member singna hana leijaramba makoi gi military sading adu USA na inchinduna hengathanba warep lawkhibani tat tawbani haina phongdoki NATO gi pandam asi makoina hana thamkiba security gi oiba yanaba adudagi hendoraktuna Asia gi Pacific lomda mai onchilakpadagi mami ama uri maram aduna lamdam asomda leiriba international community na NATO gi khongthang sing asibu mikup na humsingna leitaba yadre haiba wafam 𝗔𝗡𝐿𝐬 paugi mifam aduda phongdoki China na ngasi phawbada lan choknariba mafamsingda khulai pisinbaga thabak paikhatpa leitri loinana makhoigi khulai sing adu expert toba matamda seksinbagi thak yamna wangi Cold War gi wakhalon thadu o haina phongdoki ceasefire gi matungda Iran gi supreme leader Khamenei na USA da anauba warning pikre Iran gi supreme leader Ayatollah Ali Khamenei na hadaki USA na chatharakpa strike sing adu loiraga ceasefire lauthorakpa adu Israel amasung USA gi mayokta makoina mai pakpani haina claim tawraduna makha taba anauba warning USA da pikre luchingba asina makha taraduna Iran gi maikaidagi Qatar da leiriba makoigi achoba airbase oiriba al Udeid Mishal Kafsin kiba aduna USA gi chawna asokpa leiki madugi matung tarakpada karigumba Iran da USA na attack chatharakpa horabadi ahen ba akai atoi kaya ama thorakpa yai haina warning piki marak asida USA gi president Donald Trump na Iran ga ikuidana nuclear gi matangda wari shanaragani haina phongdokpa leiki Iran gi luchingba aduna phongdokhibada USA gi maikaidagi chatharakkiba attack sing aduna makoigi nuclear program gi leiriba site ching aduda ka hena asokpa leikide maduna nuclear gi thabak thoram chathabada apanba piba ngamloi hairi amaromda USA gi maikaidagi di makoina tugai kiba nuclear site ching abadi hat kiba lanmi luchingba amasung scientist kaya adu makata na Iran na nuclear program chathabagi lambelda chawna apanba piragani hairi Qatar gi US air base ta Iran gi strike sing adubo paukhum pibada thagatwa phongdorakli USA gi joint chief of staff ki chairman oiriba General Dan Ken na phongdorakpa gi matung inna Qatar da leiriba USA gi Middle East ki khwaidagi chawba air base al Udeid ta Iran na chatharakiba strike adubu USA gi military gi puwari da makoigi Patriot defense system adumaktada khwaidagi yamna shijinaba oiki loinana maduda saruk yakiba singpuna makpu thagatwa phongdoki General Ken na makha taraduna air base adugi personal kaya ama safagadaba famda thaidoklaba matung Patriot missile system aduna Iran gi attack sing adubu mayokna khibani makna paugi mifam amada makhata na phongdokhibada Mafam adugi khwaidagi chahi liraba captain adu masagi chahi 19 suraba amana oiki aduga khwaidagi nauba aduna US military gi changlakpa chahi ani fadriba masagi chahi 19 suraba private amana oiki US amasung Qatar da chathakiba defense adu US military puwari da Patriot system khwaidagi yamna sijinaba oiki loinana mai pakpagi changsu yamna wangki Iran na yamna sona attack adu plan tawrakhibani haina phongdorakhi